Sakhangdaba singna Romario Kouwa nupa ama makhongda nongmina kaptuna thadoklamle ngasi nungthil pung mari khara helakpada Yarepok Police Station gi manung chanba peji chinglaki khongnang makhongda masakhangdaba singna mioi ama yetlom thangba mafaigalda nongmai maru ama kapsillaga handoklamle presna fangba pawgi matung inna nongmaina kaplambadagi soklaba mioi adugi maming ke Romario chai kunmari apokpa Romi kawi Imphal East ke haingang mayai lekaidagi ni hari mapu kanana kari maramgi damak kaplam libano haiba hauzik maki oinadi khangba ngamdri hiram sigi matangda police na case ama lokhatre hari Sakhangdaba singna Romario Kouwa nupa ama makhongda nongmina kaptuna thadoklamle ngasi nungthil pung mari khara helakpada Yarepok Police Station gi manung chanba peji chinglaki khongnang makhongda masakhangdaba singna mioi ama yetlom thangba mafaigalda nongmai maru ama kapsillaga handoklamle presna fangba pawgi matung inna nongmaina kaplambadagi soklaba mioi adugi maming ke Romario chai kunmari apokpa Romi kawi Imphal East ke haingang mayai lekaidagi ni hari mapu kanana kari maramgi damak kaplam libano haiba hauzik maki oinadi khangba ngamdri hiram sigi matangda police na case ama lokhatre hari